ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯣꯟꯕ ꯍꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯝ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯃ ꯂꯩꯔꯝꯃꯦ꯫ ꯏꯄꯥꯛ ꯑꯁꯤꯒꯤ ꯃꯄꯥꯟꯗꯅ ꯃꯤ ꯌꯥꯝꯅ ꯇꯥꯕ ꯈꯨꯟ ꯑꯃꯁꯨ ꯂꯩꯔꯝꯃꯦ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯆꯧꯕ ꯄꯥꯠ ꯑꯁꯤꯗ ꯍꯤ ꯇꯣꯡꯗꯨꯅ ꯀꯨꯝꯃꯦ ꯑꯗꯨꯒ ꯉꯥ ꯐꯥꯅꯔꯝꯃꯦ꯫ ꯉꯥ ꯐꯥꯕꯗ ꯌꯥꯝꯅ ꯍꯩꯔꯕ ꯃꯤꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯦ꯫ ꯅꯣꯡꯃ ꯑꯆꯧꯕ ꯄꯥꯠ ꯑꯁꯤꯗ ꯃꯈꯣꯏ ꯅꯨꯄꯥ 3-4ꯃꯨꯛ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯃꯇꯝꯗ ꯍꯤ ꯇꯣꯡꯗꯨꯅ ꯉꯥ ꯐꯥꯕ ꯆꯠꯂꯝꯃꯦ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯅꯨꯡꯁꯤꯠꯅꯀ ꯃꯥꯏꯀꯩ ꯈꯪꯗꯅ ꯁꯤꯠꯄꯅꯦ꯫ ꯑꯩꯈꯣꯏꯅ ꯉꯥ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯃꯛꯏꯕꯁꯤꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ"꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯏꯇꯥꯎ, ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯁꯤ꯫ ꯉꯥꯁꯤ ꯐꯥꯍꯧꯗ꯭ꯔꯕꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥꯁꯦ ꯍꯦꯛꯇ ꯍꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯄꯥꯠ ꯑꯁꯤꯗꯒꯤ ꯉꯥ ꯐꯥꯔꯒ ꯄꯨꯟꯁꯤ ꯑꯁꯦ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯣꯡ ꯆꯨꯔꯕꯁꯨ ꯅꯨꯡꯁꯤꯠ ꯁꯤꯠꯂꯕꯁꯨ ꯑꯗꯨꯃꯛ ꯊꯕꯛ ꯑꯁꯦ ꯇꯧꯕ ꯇꯥꯕꯅꯤ"꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, "ꯑꯩꯅ ꯇꯥꯕ ꯄꯥꯎ ꯑꯃ ꯂꯩꯔꯤꯌꯦ꯫ ꯃꯈꯥꯔꯣꯝꯒꯤ ꯇꯥ ꯇꯣꯃꯥꯗꯣ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯀꯨꯝꯈ꯭ꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯊꯤꯕ ꯌꯥꯕ ꯊꯤꯕꯗꯁꯨ ꯐꯪꯗꯦ ꯍꯥꯏ꯫ ꯑꯩꯅ ꯆꯤꯡꯅꯕꯗꯗꯤ ꯄꯥꯠ ꯑꯁꯤꯗꯒ ꯇꯥꯁꯤꯟꯗꯨꯅ ꯏꯔꯥꯛꯅꯔꯤꯕ ꯖꯥꯠꯂꯥ"꯫ ꯅꯨꯄꯥ ꯑꯃꯅ, "ꯄꯤꯁꯛ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯗꯨꯅ ꯂꯥꯛꯑꯕꯅꯤ꯫ ꯏꯔꯥꯛꯅꯔꯒ ꯁꯤꯕꯗꯤ ꯑꯣꯏꯔꯝꯂꯣꯏꯗ꯫ ꯃꯐꯝ ꯀꯩꯗꯅꯣꯃ ꯊꯩꯖꯤꯟꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯍꯦꯛꯇ ꯁꯤꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯗ"꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, "ꯑꯗꯨꯗꯤ ꯐꯔꯦ ꯏꯇꯥꯎ, ꯑꯩꯁꯨ ꯁꯣꯝ ꯅꯥꯀꯟꯁꯤꯗ ꯍꯤꯁꯦ ꯍꯣꯟꯗꯣꯛꯈ꯭ꯔꯒꯦ꯫ ꯉꯥ ꯈꯔ ꯌꯥꯝꯅ ꯐꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯒꯦ꯫ ꯅꯪꯁꯨ ꯑꯗꯣꯝꯗ ꯍꯣꯟꯗꯣꯛꯈ꯭ꯔꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯤ ꯑꯗꯨ ꯃꯥꯏꯀꯩ ꯈꯥꯏꯗꯣꯛꯅꯗꯨꯅ ꯉꯥ ꯐꯥꯕ ꯆꯠꯅꯈꯤꯔꯝꯃꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯊꯧꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯃꯦ꯫ ꯃꯍꯥꯛꯁꯨ ꯂꯥꯏꯔꯕ ꯃꯆꯥ ꯑꯃꯅꯤ꯫ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯄꯤꯁꯛ ꯑꯗꯨꯒ ꯂꯩꯃꯤꯟꯅꯩ꯫ ꯃꯍꯥꯛꯅ ꯄꯥꯠ ꯑꯁꯤꯗꯒꯤ ꯍꯤ ꯇꯣꯡꯗꯨꯅ ꯀꯨꯝꯂꯒ ꯉꯥ ꯐꯥꯔꯒ ꯃꯁꯤꯕꯨ ꯌꯣꯜꯂꯒ ꯏꯃꯨꯡ ꯄꯨꯕꯅꯤ꯫ ꯑꯆꯧꯕ ꯄꯥꯠ ꯑꯗꯨꯗ ꯅꯨꯡꯁꯤꯠꯅꯀ ꯁꯤꯠꯄꯅꯦ꯫ ꯏꯊꯛ ꯏꯄꯣꯝ ꯑꯃ ꯆꯥꯎꯅ ꯂꯥꯛꯂꯤꯕꯗꯨ ꯊꯧꯕꯅ ꯎꯔꯝꯃꯦ꯫ ꯏꯊꯛ ꯏꯄꯣꯝ ꯑꯆꯧꯕ ꯑꯃ ꯂꯥꯛꯏ ꯉꯁꯤꯗꯤ꯫ ꯀꯝꯗꯧꯒꯅꯤ ꯑꯩꯕꯣ? ꯆꯦꯟꯊꯣꯛꯍꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯏꯄꯣꯝ ꯑꯆꯧꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯍꯧꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯣꯡꯕ ꯍꯤ ꯑꯗꯨ ꯊꯨꯅ ꯍꯣꯟꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯁꯥꯐꯨ ꯀꯟꯅ ꯂꯥꯛꯂꯤꯕ ꯑꯆꯧꯕ ꯏꯊꯛ ꯏꯄꯣꯝ ꯑꯗꯨꯅ ꯊꯧꯕꯅ ꯇꯣꯡꯂꯤꯕ ꯍꯤ ꯑꯗꯨꯕꯨ ꯁꯥꯐꯨ ꯀꯟꯅ ꯌꯩꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯌꯩꯁꯤꯜꯂꯛꯂꯕꯗ ꯊꯧꯕꯗꯨ ꯍꯤꯒ ꯃꯥ ꯃꯁꯥꯒ ꯇꯣꯈꯥꯏ ꯇꯥꯔꯝꯃꯦ꯫ ꯍꯤ ꯑꯗꯨ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯊꯈꯤꯔꯝꯃꯦ ꯑꯗꯨꯒ ꯊꯧꯕꯅ ꯄꯥꯠ ꯃꯌꯥꯏ ꯑꯗꯨꯗ ꯏꯔꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯠꯅ ꯌꯦꯡꯕꯗ ꯄꯥꯠ ꯃꯄꯥꯟꯁꯨ ꯎꯕ ꯐꯪꯂꯝꯗꯦ꯫ ꯏꯌꯥꯏ ꯑꯗꯨꯗ ꯃꯊꯟꯇ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯀꯥꯎꯗꯨꯅ ꯃꯊ꯭ꯋꯥꯏꯗꯨ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯈꯔ ꯀꯥꯎꯔꯝꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯁꯤꯊꯔꯛꯂꯝꯃꯦ, ꯀꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗ ꯊꯧꯕꯗꯨ ꯏꯌꯥꯏ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯔꯝꯃꯦ꯫ ꯃꯍꯥꯛꯀꯤ ꯁꯤꯔꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯏꯌꯥꯏꯗ ꯇꯥꯎꯈꯠꯇꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯈꯣꯡꯖꯦꯜꯅ ꯂꯦꯞꯄ ꯂꯩꯇꯅ ꯁꯨꯝ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠꯅ ꯄꯨꯡꯇꯥ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯦ꯫ ꯊꯧꯕꯒꯤ ꯃꯌꯨꯝ ꯑꯗꯨꯗꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯦ꯫ ꯃꯊꯥꯗꯅ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯅ ꯇꯨꯝꯂꯤ꯫ ꯊꯧꯕꯒꯤ ꯅꯨꯄꯤꯅ ꯃꯃꯤꯠ ꯑꯗꯨꯅ ꯄꯥꯠꯂꯣꯝꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯉꯥꯏꯔꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯊꯦꯡꯂꯕ ꯅꯨꯃꯤꯠ ꯇꯥꯔꯕꯁꯤ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯄꯥꯠ ꯃꯌꯥꯏꯗꯒ ꯈꯨꯗꯣꯡꯊꯤꯕ ꯌꯥꯎꯔꯕꯖꯥꯠꯂꯥ? ꯑꯩꯕꯨ ꯑꯁꯥꯏ ꯐꯥꯎꯕ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤꯔꯅꯦ? ꯃꯊꯥꯗ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯥ ꯄꯤꯁꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯉꯥ ꯐꯥꯕ ꯆꯠꯈꯤꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯦ꯫ ꯁꯣꯝꯗꯅ ꯄꯥꯠ ꯑꯗꯨꯒꯤ ꯏꯌꯥꯏ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯊꯧꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯗꯨꯃꯛ ꯏꯌꯥꯏ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯍꯤꯡ ꯑꯗꯨꯅ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯄꯥꯠ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯍꯤ ꯑꯃꯗ ꯃꯤꯑꯣꯏ 2ꯈꯛ ꯇꯣꯡꯗꯨꯅ ꯂꯥꯛꯑꯝꯃꯦ꯫ ꯃꯈꯣꯏꯅ ꯍꯤ ꯑꯗꯨ ꯊꯧꯕꯒꯤ ꯍꯛꯆꯥꯡꯅ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯍꯣꯟꯖꯤꯜꯂꯛꯏ꯫ ꯍꯤ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏ 2 ꯑꯗꯨ ꯃꯁꯛ ꯃꯇꯧ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯥꯑꯣꯡ ꯐꯤꯚꯝꯁꯨ ꯇꯥꯏꯕꯪ ꯃꯤꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ꯫ ꯇꯥꯏꯕꯪ ꯃꯤꯒ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏꯗ ꯄꯥꯜꯂꯤꯕ ꯃꯃꯤꯠ ꯑꯗꯨ ꯌꯥꯝꯅ ꯂꯥꯎꯔꯝꯃꯤ, ꯃꯅꯥꯇꯣꯟ ꯑꯗꯨꯁꯨ ꯌꯥꯝꯅ ꯇꯨꯝꯂꯝꯃꯤ, ꯃꯆꯤꯟꯕꯥꯟ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯅꯥ 2 ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯗꯨ ꯍꯤꯡꯆꯥꯕ ꯑꯃꯒꯨꯝꯅꯤ꯫
Makhoi ani aduna hi adudagi kumtharaki aduga iyai tauduna leiriba asiba hakchang adubu lokhattuna makhoina tonglakpa hi aduda hapchilame. Makhwangda thori macha amasu punsinbirame. Asiba hakchang yauba hi adubu makhoi anina awangpangna induna pukhirame. Thaubagi asiba hakchang aduna makhoigi hi aduda hek hapkhiba matamda mahaki hakchangdagi paithokhiba mahaki thawai adu paithokpa ngamdraduna mahaki hakchangna chatliba mafam aduda asum inakhirame. Nupa ani aduna paklaba ipak aduda asiba hakchang yauba hi adubu asum induna lakpana haujikti lam amakhak yaurame. Lam adu uwana kungna horame. Mafam adu ichik-chiki aduga taibang miyoiba haiba kanglup asidi amata leiramde. Adubo taibang mi manba taibang midin nataba makhoigumbadi khara leirame. Hithangpam aduda hi adu khame asiba hakchangi makhwangda kisingkiba thori machadu kisi amuk thoi. Aduga nupa ani aduna asiba hakchang adubu hugatpi amana makutta pairi amana makhong anida paiduna asiba hakchang adubu makhoigi makonda pusinun changkirame. Mafam adu amuk-amuksu taibang mi manba makhoina lamlaki sagum koiraw laurame. Makhoidi maron thoklamde. Thaubagi thawai adusu mahaki hakchangna puduna thangba mafam adu tamna inarai. Asum thanglakpana haujikti asiba adu achauba numpak amagi mathakta thamkirame. Mafam aduda achauba numpak kaya ama masing thingamdana leirame. Nupaksing adugi mathakta taibang migi siraba hakchangna yaifau phauduna leirame. Saru ngakta olabasu yaurame. Hakchang adu khara patharakpada hawadasu ngairame. Mafam asida leiriba kanglup asina ipak asigi akoibada leikriba khunsing asidagi patanga phaba kumlakpa miyoisingbu hatlame. Aduga makhoigi asiba hakchang adubu hida haptuna chinglaktuna makhoigi makonda purai aduga nungsada phawi. Masida leiriba taibang mi manba kanglup asina nungpakta phauba miyoibagi hakchangna pathaba loiraba matungda lemhauba saru polang adubu maida lauduna charame. Matungni charamde aduna asiba hakchang aduna saru ngakta onma ngairibani. Asumna makhoising aduna kanglup khaidoktuna numit khudingi patigi mi hatlame. Asumna asum toina toksilakpa asida khul aduda leiriba miyoising adudi pakhatpa phaunarame. Makhoi masena hainai. Handaki misi chadana mi siriba pata kungkhraga hekta mi mangkhriba. Mayumda halaknadriba sibu karam tawudoino. Masigi liklam ama thidokpadi soidana chungani aikhoi. Nupa amana amuk khumlai. Hoi, adunine. Nongmagi asiguma thadok asi asum hengalai. Pat manungna tasinuna sibadi khak oiroi. Aduna pat asigi wangmada kari legi haibadu amuti yengthokpana chungani. Asumna makhoi adu wari sanare. Somdadi taibang mi manba miyoi kanglup aduna numit khudingi taibang migi thawai lauraga hakchang adubo makhoigi machinja oinaba hi amada haptuna makhoigi makon adu tamna adumak pukhirame. Matam asidani taibang mina siraba tungda mahaki thawai adubo taibang sema mapu mahaki manak yaunaba pubiriba asi lairembi asina taibangna tawriba matawsing asi loina urame. Kari matawno? Taibang pal asida tawriba sidi. Taibang thawaibu lairembigi khutagi munduna nathaiduna makhoising asina puduna leire. Asumna tawba sidi yaroidori. Asengmani asi lairembi asina taibang mina thawaiga hakchangga setna khainaraba matamda thawai adubo amu mapugi manak tamna puduna chatlibani. Handaki matang asidadi taibang mi manba miyoi kanglup aduna thawaisu hakchangsu animak punna puduna asum chatkhiba asina maram oiraga lairembi mahaki thamoidi yamna wajaramido. Taibang mi manba miyoi kanglup asina siraba makhoigi thawai adubu lainung amada phumjinduna thambani aduna makhoigi makhuttagi nanthokpa ngambani. Adubu asigumba thawong asidi taibangda chatnaba yaramde. Thawaibu adum phajinduna thamba asi taibangi chatnabi natte. Thawaising adubo makhoigi makhuttagi karamna kansige haina lairembi mana wakhan khalame. Asi lairembina mahaki nupa oiriba lainingthau mabu yengduna haidai. Isabi lainingthau taibangda miyoiba manba kanglup amana taibang migi siraba thawai amadi hakchangbu phajinduna thamduna laikhre. Makhoina thawaising asibu phajinduna thamkhibaduna maram oiraga
ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯊꯋꯥꯏ ꯑꯃꯠꯇ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯇꯥꯏꯕꯪ ꯃꯤꯅ ꯁꯤꯔꯕ ꯀꯥꯟꯗ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯄꯨꯗꯨꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯦꯠꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯋꯥꯏ ꯑꯃꯠꯇ ꯑꯩꯅ ꯂꯧꯕ ꯉꯝꯗ꯭ꯔꯦ꯫ ꯊꯋꯥꯏ ꯑꯃꯠꯇ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯁꯥꯅꯧ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯋꯥꯐꯝꯗ ꯂꯥꯏꯅꯤꯡꯊꯧꯅ ꯈꯨꯝꯂꯛꯏ, ꯂꯥꯏꯔꯦꯝꯕꯤ, ꯇꯥꯏꯕꯪꯗ ꯑꯣꯏꯔꯤꯕ ꯃꯇꯧ ꯄꯨꯝꯕꯁꯤ ꯑꯩꯁꯨ ꯎꯔꯦ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ, ꯃꯌꯥꯝꯕ, ꯃꯅꯥꯎꯅꯨꯄꯥ ꯀꯌꯥ ꯑꯃꯅ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯈ꯭ꯔꯒ ꯃꯐꯝ ꯈꯪꯗ ꯃꯥꯡꯈꯤꯕ, ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯖꯕ, ꯀꯞꯆꯕ ꯀꯌꯥ ꯑꯁꯤ ꯎꯔꯒ ꯁꯤꯗꯕ ꯃꯄꯨ ꯑꯩꯒꯤ ꯊꯃꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯗꯨꯅ ꯐꯠꯇꯕ ꯇꯥꯏꯕꯪ ꯃꯤ ꯃꯥꯟꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯊꯋꯥꯏꯁꯤꯡ ꯑꯁꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯗꯤ ꯂꯥꯏꯅꯤꯡꯊꯧ, ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ? ꯑꯗꯨꯒ ꯇꯥꯏꯕꯪꯒꯤ ꯊꯋꯥꯏꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯃꯨꯟꯒꯅꯤ? ꯂꯥꯏꯅꯤꯡꯊꯧꯅ ꯇꯞꯅ ꯈꯨꯝꯂꯛꯏ, ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯅꯨꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯅꯪꯅ ꯄꯨꯔꯛꯄ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯧꯕꯅꯤꯗꯣ꯫ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯍꯥꯛꯅ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯄꯅꯤ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯁꯅꯥꯒꯤ ꯉꯥꯅꯨ ꯊꯥꯡꯒꯣꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏꯅ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯂꯧꯕ ꯉꯝꯒꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯣ ꯂꯥꯏꯔꯦꯝꯕꯤ, ꯑꯩ ꯋꯥꯈꯜ ꯇꯥꯖꯔꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯅꯪꯅ ꯇꯥꯛꯄꯤꯕ ꯁꯤꯟꯂꯝ ꯑꯗꯨꯃꯛ ꯑꯩ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧ, ꯏꯊꯠ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯤꯕ ꯁꯨꯛꯂꯕ ꯎꯃꯪ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯇꯥꯏꯕꯪ ꯃꯤ ꯃꯥꯟꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤꯕꯨꯗꯤ ꯀꯔꯝꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯑꯩꯅ? ꯋꯥꯐꯝ ꯑꯗꯨꯃꯁꯨ ꯍꯥꯏꯕꯤꯌꯨꯗꯣ꯫ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯃꯤꯑꯣꯏꯕ ꯃꯥꯟꯕ ꯀꯥꯡꯂꯨꯞ ꯑꯗꯨꯕꯨ ꯅꯪꯅ ꯃꯥꯡꯍꯟꯕ, ꯃꯨꯠꯊꯠꯄꯗꯤ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯃꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯕꯨ ꯍꯥꯠꯂꯤꯕ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯠꯄ ꯉꯝꯗꯅꯕ ꯊꯕꯛ ꯇꯧꯕ ꯇꯥꯏ꯫ ꯅꯪꯅꯅꯦ ꯑꯁꯤꯕ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯁꯥꯔꯣ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ꯫ ꯍꯤ ꯑꯗꯨꯗ ꯅꯪꯕꯨ ꯍꯥꯞꯂꯒ ꯃꯈꯣꯏꯒꯤ ꯃꯀꯣꯟ ꯑꯗꯨ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯂꯥꯏꯔꯦꯝꯕꯤ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯍꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯊꯨꯗꯦꯛꯇꯨꯅ ꯃꯥꯡꯍꯟꯒꯗꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯤ ꯑꯗꯨꯒꯨꯝꯕꯗꯤ ꯃꯈꯣꯏꯅ ꯈꯛ ꯁꯥꯕ ꯉꯝꯂꯣꯏ꯫ ꯍꯤ ꯑꯗꯨ ꯇꯦꯛꯂꯕꯗꯤ ꯍꯣꯟꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯄꯥꯠꯇ ꯀꯨꯝꯂꯛꯑꯔꯣꯏ꯫ ꯇꯥꯏꯕꯪ ꯃꯤꯒꯤ ꯍꯛꯆꯥꯡ ꯑꯃꯗꯤ ꯊꯋꯥꯏꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯃꯁꯥꯅꯧ ꯏꯕꯦꯝꯃ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯦ꯫ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯈꯪꯂꯕꯗ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯂꯥꯏꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯑꯆꯧꯕ ꯆꯤꯡ ꯑꯃ ꯂꯩꯔꯤꯕꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯑꯁꯤ ꯂꯝꯕꯤꯅꯤ꯫ ꯅꯥꯀꯟꯗꯅ ꯊꯧꯗꯨ ꯅꯨꯡꯖꯥꯎ ꯑꯆꯧꯕ ꯑꯃꯗꯤ ꯄꯨꯈ꯭ꯔꯤꯁꯤꯡ ꯑꯗꯨ ꯂꯩꯈ꯭ꯔꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯎꯁꯥ ꯑꯃꯗ ꯂꯥꯏꯅꯤꯡꯊꯧ ꯑꯃꯅ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯎꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯍꯥꯏꯖꯔꯛꯏ, ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯆꯟ ꯑꯣꯏꯕꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ꯫ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯄꯂꯦꯝ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯕꯨ ꯂꯩꯈꯤꯕ ꯎꯕꯤꯕ꯭ꯔꯥ? ꯂꯥꯏꯅꯤꯡꯊꯧ ꯃꯥꯅ ꯈꯨꯝꯂꯛꯏ, ꯍꯧꯖꯤꯛꯇ ꯃꯆꯥꯒꯤ ꯅꯥꯛꯇꯒꯤ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯄꯪꯂꯥꯞ ꯂꯥꯞꯅ ꯆꯠꯂꯝꯈꯤꯔꯣꯏ꯫ ꯑꯗꯨꯒꯅꯦ ꯂꯥꯏꯔꯦꯝꯕꯤ, ꯍꯟꯗꯛ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯅꯪꯅ ꯇꯥꯏꯕꯪꯒꯤ ꯁꯤꯔꯕ ꯊꯋꯥꯏ ꯑꯃꯠꯇ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯇꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯅꯪꯕꯨ ꯂꯥꯛꯄ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯕꯅꯤ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦꯅꯦ ꯂꯥꯏꯔꯦꯝꯕꯤ ꯅꯪꯕꯣ? ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯇꯞꯅ ꯈꯨꯝꯖꯔꯛꯏ, ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯇꯥꯏꯕꯪꯗ ꯊꯣꯛꯑꯣꯏꯗꯕ ꯊꯧꯗꯣꯛ ꯑꯃꯕꯨ ꯊꯣꯛꯂꯤ꯫ ꯇꯥꯏꯕꯪ ꯃꯤ ꯃꯥꯟꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯅ ꯇꯥꯏꯕꯪꯒꯤ ꯍꯛꯆꯥꯡ ꯑꯃꯗꯤ ꯊꯋꯥꯏ ꯑꯅꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯊꯋꯥꯏ ꯑꯃꯠꯇ ꯂꯧꯗꯨꯅ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯕꯨ ꯎꯅꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯔꯤꯕꯁꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯃꯍꯥꯛꯄꯨ ꯎꯅꯖꯔꯨꯔꯣ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯂꯥꯏꯅꯤꯡꯊꯧ ꯃꯥꯕꯨ ꯃꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯂꯝꯂꯒ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯃꯈꯣꯡ ꯑꯗꯨ ꯀꯟꯅ ꯊꯥꯡꯗꯨꯅ ꯂꯥꯛꯄꯅ ꯃꯥꯡꯗ ꯆꯠꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯥꯕꯨ ꯎꯔꯔꯦ꯫
Madubu urabada asi Lairembi mana Lairembi ima mabu kaujaraki. Lairembi imawo, lambida chatlibado, mikup amata amukta ngaibiko. Ai Khamnung kikoi langonbini. Lairembi mana asumna tungdagi kaurakpa sida Lairembi ima mahaksu chatlambadu chap lepi. Lairembi mabo yengduna hairaki. Asi Lairembi, nangna maibu kaubadi kari leirabage. Adugani Lairembi, hanak marak asida nangna taibang migi siraba thawai amata asi lambida puraktuna. Laimarin aigi ikhuta sinadabadi karigino. Lairembi mana kumlai. Ima, wafam adugidamaktani. Ngasi aina imabu unazage haiduna laibasi. Asi hairaga Lairembi mana taibangda oiriba matausing adu wari liduna Lairembi ima mangonda tamle. Aduga wafam aduda mahaki mapuroiba laning thawna haibirakiba wafam adusu tamle. Pau adubu tabada Lairembi ima mahaki mathamoidi onthokna wajare. Mana hairaki. Phari Lairembi, nangi matengdu nama aina soidana panglagi. Aduga thabak silam adubudi mai paknabadi nangna selo. Nang mafam asidagi chakro. Nangi damak taibang semba mapu mahaki manakta leiba sanagi nganu thangong ado nangi nanakta saiwon tawduna tharaklage. Asumna haibirabada asi Lairembi du yamna haraujarame. Mamai adu onthoktuna mafam adudagi tholakle. Lairembi ima mana wafam adubo amo taibang semba mapu mahaki mafamda tamle. Mapu manasu mating panglage haina ningkre. Mahaki manakta leiba sanagi nganu thangong adubo yengduna hairaki. He nganu thangong, ngasidagi matam kharadi asi Lairembi mahaki manakta chattuna Lairembi magi mating pangzarurodo. Asi hek haibaga chauramba nganu thangong adu piktru piksan kirame. Aduga asi Lairembi mana chakhiba adugi matungda inarakle. Paklaba ipak adugi mapanda leiba kun adudani. Kunjasing adu hingdabadi yadabana pata kumduna aduma thabak suba tarame. Mamang thakta pata kumduna nga phabadadi mi mangkiba yumda halakhidaba kaya aduna maram oiraga makoi sing adu pakhatpadi phawramme. Makoi kangbu khara tawraga punna pata kumlamme aduga nga phaminaramme. Makoi na aduna tawringai tanjaduda awanglomdagi hi ama yamna yangna honjilai. Hi adubu uraga makoi masena hainai. Awanglomdagi holaiba hi asi onthona yangna so holakreda. Kanabu tanariba jano. Amana amu hairaki. Ito, asigi hi asidi aina muktabu ukidune. Ekoi sada leiba hibu mandida. Mo ngasi kiba madu yawine. Amana amu hairaki. Haigumladana asigumba hi asidi amukta ukidre. Ito, hi asida tongliba mi ani ase amukta yengune. Masak ase karino mitok tawi. Makoi sing adu hi amadi hi aduda tongliba mi ani adubo munna yenglamme. Aduga nupa mana hairaki. Hi asida tongliba mi asidi mibu mandine. Mong matawase hingchapa magumbane. Nupa amana amu hairaki. Ito, aidi makoi sikire. Hi asiga kanna honjilakpane. Ekoi tuna pamasidagi hi ase tuna hondokibana sodana phagani. Makoi matawase ekoi leiriba phamasida atamana honjilai. Asi haiduna makoi sing adu hi adu mamai laithoknaduna hondonaraki. Asong wangmadagi hi holakpa hi aduna kanna honjinba henjilai. Mamangda hi honkriba makoi sing adubo tanaraki. Hingchaba manba makoina hi adu kanna honjinba henjilakpana maram oiraga makoigi maraktagi hi ama phakirame. Atay sing aduna mathwai hingnaba kanna honnakirame. Taibang mi manba makoi aduna nupa adubo pharame aduga hatoklame. Mahaki siraba hakchang adubo hi mathak aduda hapkatlame aduga thauri amana makhwang mapa aduda chetne kisilame. Asiba hakchang yauraba hi adubo induna makoigi makon adu tamna chatkirame. Siraba hakchang adugi thawaisu makoigi matungda inaduna chatkirame. Makoina leiba mafam adugi hitangphamda hi mayam amasu khamduna leirame. Makoi sing adu marodi thoktabana machin aduda karino khangdana panglauta lauduna leirame.
ꯃꯈꯣꯏꯒꯤ ꯎꯔꯥꯎ ꯊꯔꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯎꯃꯪ ꯑꯗꯨ ꯄꯨꯝꯅꯤꯡ ꯍꯦꯛ ꯅꯤꯟꯈꯤꯔꯝꯃꯤ꯫ ꯍꯤ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯄ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯈꯣꯏ 3-4 ꯆꯪꯗꯨꯅ ꯊꯥꯡꯉꯤ, ꯑꯗꯨꯒ ꯑꯄꯥꯛꯄ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯌꯥꯏꯐꯧ ꯐꯧꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨꯅ ꯂꯩꯔꯣꯟꯅꯨꯡꯗ ꯊꯧꯗꯨꯅꯨꯡ ꯑꯆꯧꯕ ꯑꯃꯅ ꯅꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯈꯨꯜ ꯑꯗꯨꯗꯅꯤ ꯄꯥꯠꯇꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯗꯨꯅ ꯆꯦꯜꯂꯛꯈꯤꯕ ꯃꯈꯣꯏ 2-3 ꯑꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ "ꯑꯩꯈꯣꯏꯅ ꯅꯍꯥꯟꯃꯈꯩ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯀꯨꯝꯈꯤꯕ ꯃꯤꯅ ꯑꯃꯨꯛ ꯀꯥꯈꯠꯂꯛꯇꯕ, ꯃꯌꯨꯝꯗ ꯍꯜꯂꯛꯇꯕ, ꯊꯤꯕ ꯈꯪꯗꯅ ꯑꯁꯨꯃꯛ ꯃꯥꯡꯈꯤꯕ, ꯃꯗꯨ ꯄꯨꯝꯕꯒꯤ ꯃꯔꯝꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯈꯪꯂꯦ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ 4 ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯃꯤꯟꯅꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯋꯥꯡꯂꯣꯝꯗꯒꯤ ꯑꯆꯧꯕ ꯍꯤ ꯑꯃ ꯖꯔ ꯖꯔ ꯊꯨꯅ ꯍꯣꯟꯖꯤꯜꯂꯛꯏ꯫ ꯍꯤ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯇꯥꯏꯕꯪ ꯃꯤꯗꯤ ꯃꯥꯟꯕ, ꯇꯥꯏꯕꯪ ꯃꯤꯗꯤ ꯅꯠꯇꯕ ꯉꯥꯛꯇ ꯑꯣꯏꯔꯝꯈꯤ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯐꯥꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯇꯥꯟꯅꯔꯛꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯊꯪ ꯊꯪꯅ ꯍꯤ ꯍꯣꯟꯕ ꯏꯇꯥꯎ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯥꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯠꯇꯣꯛꯏ꯫ ꯏꯇꯥꯎꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯤ ꯑꯗꯨꯗ ꯍꯥꯞꯀꯠꯂꯒ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯈꯨꯟ ꯑꯁꯤꯗꯒꯤ ꯃꯥꯡꯈꯤꯕ ꯃꯤ ꯑꯃꯠꯇ ꯊꯤꯕ ꯐꯪꯗ꯭ꯔꯤꯕꯁꯦ"꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯃꯤꯄꯥꯏꯅꯔꯤ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯊꯥꯖꯔꯝꯃꯤ꯫ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯀꯝꯗꯧꯒꯅꯤ ꯑꯩꯈꯣꯏ? ꯄꯥꯠ ꯑꯁꯤꯗ ꯉꯥ ꯐꯥꯗꯨꯅ ꯍꯤꯡꯖꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯕꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯀꯔꯝꯅ ꯉꯥ ꯐꯥꯔꯨꯒꯅꯤ? ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯌꯦꯡꯊꯣꯛꯄꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ?" ꯅꯨꯄꯥ ꯑꯃꯅ ꯊꯨꯅ ꯈꯨꯝꯂꯛꯏ, "ꯃꯗꯨ ꯌꯥꯕ ꯍꯧꯅꯗꯦꯗ꯫ ꯑꯔꯦꯝꯕꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯁꯤ ꯄꯥꯠꯁꯤꯗ ꯀꯨꯝꯃꯔꯣꯏꯁꯤ꯫ ꯉꯥ ꯐꯥꯕꯁꯤ ꯃꯇꯝ ꯈꯔ ꯂꯦꯞꯄꯁꯤ꯫ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯃꯤꯟꯅꯔꯁꯤ꯫ ꯄꯥꯠ ꯑꯁꯤꯗ ꯑꯩꯈꯣই ꯇꯥꯏꯕꯪ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯀꯨꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯀꯔꯤꯁꯨ ꯂꯥꯛꯑꯔꯣꯏ"꯫ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯅꯤ꯫ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯍꯤ ꯊꯥꯡꯐꯝ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯍꯥꯛꯅ ꯊꯥꯕꯤꯔꯛꯄ ꯉꯥꯅꯨ ꯊꯥꯡꯒꯣꯡ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯊꯣꯔꯛꯂꯝꯃꯤ꯫ ꯁꯥꯡꯕꯅ ꯍꯤ ꯑꯃꯃꯨꯛ ꯁꯥꯡꯂꯝꯃꯤ꯫ ꯉꯥꯅꯨ ꯊꯥꯡꯒꯣꯡꯒꯤ ꯍꯤ ꯑꯗꯨꯗ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯀꯥꯈꯠꯂꯛꯂꯦ꯫ ꯍꯤ ꯑꯗꯨ ꯃꯊꯟꯇ ꯍꯣꯟꯗꯨꯅ ꯏꯌꯥꯏ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯥꯠ ꯑꯗꯨꯗ ꯍꯤ ꯍꯣꯟꯕꯒꯤ ꯏꯊꯛ ꯑꯗꯨꯅ ꯌꯩꯕꯗ ꯇꯥꯏꯕꯪ ꯃꯤ ꯃꯥꯟꯕ ꯍꯤꯡꯆꯥꯕ ꯀꯥꯡꯂꯨꯞ ꯑꯗꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯍꯤꯁꯤꯡ ꯑꯗꯨꯗ ꯀꯥꯈꯠꯅꯗꯨꯅ ꯏꯄꯥꯛꯇ ꯍꯤ ꯍꯣꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯔꯛꯏ꯫ ꯑꯃꯝꯕ ꯃꯔꯛ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯃꯤꯠ ꯑꯗꯨꯅ ꯏꯔꯪ ꯂꯪꯅ ꯎꯕ ꯉꯝꯂꯝꯃꯤ꯫ ꯄꯥꯠ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯄꯗ ꯍꯤ ꯑꯃ ꯏꯌꯥꯏ ꯃꯄꯥꯗ ꯍꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯪꯂꯥꯎꯇ ꯂꯥꯎꯏ꯫ ꯃꯈꯣꯏꯅ ꯂꯥꯎꯔꯤꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯪꯒꯤꯠ ꯈꯪꯅꯕ ꯃꯔꯣꯟ ꯑꯣꯏꯔꯝꯃꯤ꯫ ꯍꯤ 3ꯃꯨꯛꯅꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯗꯨ꯫ ꯃꯥꯏꯀꯩ ꯈꯥꯏꯗꯣꯛꯅꯗꯨꯅ ꯍꯤ ꯑꯃꯈꯛꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯨꯅ ꯀꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯤꯡꯆꯥꯕ ꯀꯥꯡꯂꯨꯞ ꯑꯗꯨꯅ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕꯤꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯥꯏꯕꯪ ꯃꯤ ꯃꯥꯟꯕ ꯍꯤꯡꯆꯥꯕ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯑꯔꯣꯟꯕ ꯊꯧꯁꯤꯟ ꯑꯃꯕꯨ ꯁꯤꯜꯂꯝꯃꯤ꯫ ꯉꯥꯅꯨ ꯊꯥꯡꯒꯣꯡꯒꯤ ꯍꯤ ꯑꯗꯨꯗ ꯃꯆꯤ ꯂꯦꯡꯗꯅ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕ ꯀꯥꯡꯂꯨꯞ ꯑꯗꯨꯅ ꯃꯍꯥꯛ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯕꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯥꯏꯀꯩ 3ꯗꯒꯤ ꯍꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤꯅ ꯑꯋꯥꯠꯄ ꯃꯥꯏꯀꯩ ꯑꯗꯨꯗ ꯐꯨꯠ ꯐꯥꯎꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯍꯤ ꯑꯗꯨꯕꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯉꯥꯅꯨ ꯊꯥꯡꯒꯣꯡ ꯑꯗꯨꯅ ꯏꯁꯤꯡꯗ ꯂꯨꯞ ꯂꯨꯞꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯃꯩꯊꯪꯗꯗꯤ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯋꯥꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨ ꯋꯥꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯍꯤ ꯑꯗꯨ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯁꯥ ꯋꯥꯔꯕ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯥꯏꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯍꯤ ꯑꯗꯨꯕꯨ ꯇꯣꯡꯂꯤꯕ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯕꯨ ꯐꯥꯅꯕ ꯍꯥꯏꯗꯨꯅ ꯍꯤ ꯑꯗꯨ ꯍꯣꯟꯖꯤꯜꯂꯛꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯐꯥꯔꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯣꯏꯔꯥꯎ ꯂꯥꯎꯕ ꯍꯧꯔꯛꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯗꯤ ꯁꯤꯕ ꯀꯧꯕ ꯅꯥꯏꯔꯝꯗꯦ, ꯁꯤꯕ ꯁꯥꯁꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯤꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯍꯤ ꯑꯗꯨꯗ ꯍꯥꯞꯀꯠꯂꯝꯃꯤ꯫ ꯑꯗꯨꯒ
ꯃꯈ꯭ꯋꯥꯡ ꯃꯄꯥ ꯑꯗꯨꯗ ꯊꯧꯔꯤ ꯃꯆꯥ ꯑꯃꯅ ꯆꯦꯠꯅ ꯀꯤꯁꯤꯜꯂꯝꯃꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯥꯎꯕ ꯍꯤ ꯑꯗꯨꯕꯨ ꯏꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯀꯣꯟ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯏꯌꯥꯏꯗ ꯇꯥꯎꯗꯨꯅ ꯂꯩꯍꯧꯕ ꯉꯥꯅꯨ ꯊꯥꯡꯒꯣꯡꯒꯤ ꯍꯤ ꯑꯗꯨ ꯄꯤꯛꯇ꯭ꯔꯨ ꯑꯃꯨꯛ ꯄꯤꯛꯁꯤꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯉꯥꯅꯨ ꯊꯥꯡꯒꯣꯡ ꯑꯣꯟꯗꯨꯅ ꯏꯔꯣꯅꯨꯡ ꯑꯗꯨꯗ ꯂꯨꯞꯇꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯍꯣꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯍꯤꯊꯥꯡꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯍꯤ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯝꯂꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯊꯥꯡꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯂꯩꯃꯥꯏꯗ ꯇꯨꯞ ꯂꯥꯎꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯧꯈꯠꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯊꯥꯡꯒꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯆꯪꯗꯨꯅ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯔꯕꯁꯨ ꯊꯥꯡꯒꯠꯄ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ꯫ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ, ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯔꯣꯅꯨꯡꯗ ꯂꯨꯞꯇꯨꯅ ꯂꯥꯛꯈꯤꯕ ꯉꯥꯅꯨ ꯊꯥꯡꯒꯣꯡ ꯑꯗꯨꯅ ꯍꯤꯊꯥꯡꯐꯝꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯍꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯌꯥꯏ ꯊꯤꯒꯥꯡꯗ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯦꯛꯂꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯕ ꯑꯗꯨꯗ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯃꯀꯣꯟ ꯇꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯅ ꯆꯦꯟꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯎꯔꯦ, ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯡꯄꯥꯛꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯥꯏꯕꯪ ꯃꯤꯒꯤ ꯍꯛꯆꯥꯡꯅ ꯐꯧꯗꯨꯅ ꯂꯩꯔꯤꯕ, ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏꯁꯤꯡꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯕꯨ ꯑꯃꯨꯛ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯃꯥꯡꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯤ꯫ ꯍꯤꯡꯆꯥꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤꯅ ꯑꯃ ꯐꯥꯔꯝꯃꯤ, ꯑꯗꯨꯒ ꯍꯪꯂꯛꯏ, "ꯅꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯊꯋꯥꯏꯕꯨ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯕ ꯃꯐꯝ ꯑꯗꯣ ꯀꯗꯥꯏꯗꯅꯣ? ꯑꯩꯉꯣꯟꯗ ꯃꯐꯝ ꯑꯗꯣ ꯇꯥꯛꯑꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏꯗꯣ ꯂꯧꯒꯅꯤ"꯫ ꯀꯤꯕꯅ ꯍꯦꯟꯃꯜꯂꯕ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯑꯆꯧꯕ ꯅꯨꯡꯄꯥꯛ ꯑꯃꯗ ꯊꯤꯟꯗꯨꯅ ꯇꯥꯛꯂꯛꯏ꯫ ꯅꯨꯡꯄꯥꯛ ꯑꯗꯨꯅ ꯅꯟꯁꯤꯟꯗꯨꯅ ꯊꯝꯂꯦ ꯍꯥꯏꯕ ꯑꯁꯤꯁꯨ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯈꯪꯂꯝꯃꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯄꯥꯛ ꯑꯗꯨꯕꯨ ꯃꯌꯥꯏꯗ ꯈꯥꯏꯕꯣꯛ ꯇꯥꯅ ꯈꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯈꯥꯏꯔꯕꯗ ꯁꯤꯈ꯭ꯔꯕ ꯃꯤꯒꯤ ꯊꯋꯥꯏ ꯀꯌꯥꯅ ꯇꯥꯁꯤꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯔꯤ ꯃꯔꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯍꯤꯊꯥꯡꯐꯝ ꯇꯝꯅ ꯄꯨꯕꯤꯔꯦ꯫ ꯉꯥꯅꯨ ꯊꯥꯡꯒꯣꯡ ꯑꯗꯨ ꯑꯃꯨꯛ ꯑꯆꯧꯕ ꯍꯤ ꯑꯃ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ, ꯃꯗꯨꯒꯤ ꯃꯊꯛꯇ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯈꯠꯇꯨꯅ ꯇꯣꯡꯂꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯃꯥꯟꯕ ꯍꯤꯡꯆꯥꯕ ꯀꯥꯡꯂꯨꯞ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯒꯤ ꯄꯥꯔꯤ ꯄꯨꯔꯤ ꯍꯥꯛꯇꯛꯇꯒꯤ ꯁꯤꯖꯤꯟꯅꯔꯛꯂꯕ ꯂꯥꯏꯑꯣꯏꯔꯕ ꯍꯤꯁꯤꯡ ꯑꯁꯦ ꯉꯁꯤ ꯂꯣꯏꯅ ꯊꯨꯗꯦꯛꯂꯕꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯖꯤꯟꯕꯁꯨ ꯉꯝꯗꯕ ꯑꯣꯏꯌꯨ, ꯑꯗꯨꯒ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯕ ꯉꯝꯗꯕꯁꯨ ꯑꯣꯏꯌꯨ꯫ ꯃꯐꯝ ꯑꯁꯤꯗ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯒ ꯆꯥꯅꯤꯡ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯗꯨꯅ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯆꯔꯥꯡ ꯆꯗꯠꯅꯔꯒ ꯁꯤꯕ ꯑꯣꯏꯌꯨꯀꯣ꯫ ꯃꯁꯤꯅ ꯅꯈꯣꯏꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯉꯥꯃꯤꯁꯤꯡꯕꯨ ꯐꯥꯗꯨꯅ ꯍꯥꯠꯇꯣꯛꯇꯨꯅ ꯆꯥꯕꯒꯤ ꯃꯍꯩꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯄꯥꯠ ꯑꯗꯨꯕꯨ ꯂꯥꯟꯗꯨꯅ ꯇꯥꯏꯕꯪ ꯁꯤꯕ ꯃꯄꯨ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯍꯧꯁꯥꯒꯨꯝ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕ ꯍꯧꯅꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯄꯥꯠ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯍꯥꯟꯅꯒꯨꯝ ꯉꯥꯃꯤꯁꯤꯡ ꯑꯗꯨ ꯉꯥ ꯐꯥꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫